Ngarang len yaoba nonglei nungsina amang ata thokhankhiba singgi damakta SDM Relief Fund dagi lupa crore 3 lakh maudra kaithokle Nouna Relief Camp nimfu hangdokle haina Chief Minister N BIREN phongdorakli ngasi Chief Minister ge Secretary ta phangthokpa paugi mifam amada CM na hai Manipur da ngarang len yauna sitkhiba akanba nonglei nungsita punna yum lising 15 ga samri ga 15 rom amang ata thokre masigi damak SDRF tagi lupa crore 3 lakh maudra kaithokna district singgi deputy commissioner ki khuthangda senpham pithakre haiki ngarangi akanba nonglei nungsit aduda awaba khudong chadaba nanghoriba imung singi damak pau phoroknaba district singgi DC complex singda hangliba grievance cell amadi CM da haisi da pau phawbira u haina chief minister na appeal tarukli ngarangi nonglei nungsita amangata thokraba matung yumkupnaba tingi mamal hengatna yondanaba Imphal West DC na order tarukhibadu ngakna satpinaba mahangna phongdoki Chief Minister na makha taraduna nonglei nungsina amang ata thokhallakiba serak asida khudong chaba lauduna wholesaler sing amadi soina yoliba singna maram sadana CGI roofing mamal hengatna yonba thengnarabadi logi matik chaba thabak lakhotkani ngarangi len yauba akanma nonglei nungsit aduda brajata aduna sokpadegi laikhidaba amadi yumkai amang ata thokraba imung manung singi awabada Chief Minister gi maikaidagi nungaitaba phongdoraki Ngarang amang hailstorm gisida koi sathina mangta hai state disaster and relief fund koi lupa crore 90 lakhs 6 crore and 90 lakhs deputy commissioner concerned jing da athu bagi damakta relief ki ateng panana bai koi thadokre awana nangbi mayamna deputy commissioner singgi ngarang koi khudakta grievance cell amam hangdana mogi telephone number loina leirabani madu da sunatna kari ma thu kai lebiragadi koi CM office ta CM da haisi haiba koi number dusu mayam hanadagi pairaga lebirani na thu kai mayam punamaktu haibirangna na ba ay appeal tawjari jinganunga ni husi mayam gi amadraka leiri se maramdi aho mayam du topa kupsallaga yumda leigadabani na jinga watpa singu deputy commissioner singi kuthangda koi laungana bagi moi award pa leitana bakan honari araksida koi Manipur gi Imphal West yauna major market leiri basi yauna tai district khudingi leiri ba dukan sing wholesaler singda koi hana leramba CGI sit ki maman aduga atai essential commodities singi maman punamak se koi April gi tarik 13 gi mamanga leramba rate adudagi henna yon bayaro yadana koi KBN PD gi makhadagi matungda deputy commissioner concern sing as order thokre dukan khudingda maman kanaguma helna thoiba thodok sigi khudong sabalor maman henna karida torga yon bidana so appeal tawjari